Maikei khuding the Leingakna chaokhat thourangi oiba scheme kaya ama paikhatlabasu Imphal maktada leiba mafam kharadadi Chief Minister gi hakselgi tengbang CMHT card karino haiba faoba khanglamdaba yaoray Imphal city dagi kharomda supnatagi kilometer 5 rom khaktam chatlaga leiba thongju assembly constituency gi manung chenba kagwa selung balai da leiba Puyam Karun Kumar amadi mahaki loinabi Puyam ongbi inaubi gi masa mangagi manungda masanupa ani hereditary gi oiba laina amana maram oiraga hawatlaga setpa ngamdana leiri laina asina maram oiraga makhoini gi masanupa ahalsu sahi ahungi mamangda lekhidabani oirakliba phibam masida Leingakki maikaidagi ngasi phawda tengbang amata phangdana leiri yamna ngakningai oiriba amana Chief Minister gi hakselgi tengbang CMHT card karino scheme asigi khuthangda lupa lakh ani phawbagi senfamda lemna layingba yai haiba khanglamdaba sini khangde adum haipebde dum yamna hainaba gorabde dum taba chana na esima tawsi khoji haba dumadi tawdabina khoina su kya khangdabanina tawgidaba amaromda mahaki masanupa ahumak poglakpa matamda normal oina poglakhi adubu makhoina sahi taret muk pharakpa adwaidagi makhung pangtharakpa thektok thekchin tawba yaraktaba amadi hawatlaga chatpa phawba ngamlaktabagi phibamda lakhi rims da puduna kayarak laying labasu phagatpa ngamdana lakhibani laina asina marum oiduna sahi ahumgi mamangda mahaki masanupa al Puyam famous Kumar manung matam sadana lekhidabani mahaki manaunupa Puyam Braja Kumar tara sahi taraga mapan amadi atomba Puyam Robin Rusu laina asimakna marum oiduna hauzik hawatana chatpa ngamdana leiri haina mahakna thamoi sokna pawdamki I don't know what them say each other body je hawala sa pangamdabane ba eda ngoyani je amana turaga amana nanthi ha adu taawde je boje futok pangam ina pura dum ada leire ba ko adu du ma je leibadagi tha manga tar phudi leiminara me baiga adu ma je am sole ba hawala sa pasengamdaba pham sum phamambadagi ma je pham ngangidre ba dagi manangan ga tarwana ko gi ba pok thok tano khota noi taweba ai yam ngai gi de roji shu ai di ma de ka so ngam de ai aham ba icha jo ai jabali no yam isin nungai te ma je haukiba tawdokna haukre sangna lehuriba mahaki machanupa ani asigi khanmada yum thadokna sel tanbasu yadabana awawa phibam amada imung asi hingli Leingakki maikaidagi mating pangbiba yaba leiragadi mating khajiktang oirasu panghaningbagi apamba lehuri aina leitabadagi ko laying mangamdana isanapa ahansimasu sumaina hawalaga satpa ngamdadana mase leigidreba ko aduna hojik leiriba isa ani se kogi kanagumba kaigumba sangsala mayoro sarkargi maikaidagi oroko si aigi isa sengtang mating tawbiraga laying biraga isa sengna aigi mitang tang hawalaga satpa khopado amtang di mama oina uzaningi Nakal amaromda apokpa Puyam Karun Kumarna imung asigi oiriba phibam asina hingnabagi lanfamda awaba kaya ama adungak mayoknari Leingakki maikaidagi phangba yaba scheme singsu thijil hodabana ngasi fawa mating amata phangdana leiri phungduraki masi aina kaya thijilluba tawdre samna jarabda adubu mayam amadi yoin phangnai lawnai tawnai na hai adubu masi aisum mari makongji kaya khangdabanina si matangida aina kajitang knowledge wale adu akoigi leiba isinnaw mayama dagi mari leinaba singna tawbirapa du ta ngai lejara Manipur Leingakna schemes kaya anoba schemes kaya amadi khudong chaba kaya leita lairba mioi kaya gi damakta sembi ba leiragasu hairiba khudong chaba singasi khangdaba udaba haiba tare awareness watpana mioi kaya da di khudong chaba singasi fangbang ngamdana leiri Imphal gi mayol maktada leiriba kawa sidaisu imung asida leiriba mioi ani ahum ayambana makhong chatpa ngamdana leiri adubu makhoina Chief Minister gi hakselgi tengbang gi oiba card faoba karino khangamdaba se yamna ngakningai abani pawdam jariba AS Sharma cameraman Sharad Chandra galoinana Tom TV News Imphal